1879 ngasidagina chahi chama yankhairongi mamangda nupa amakhakna pyramidna leiriba area jaga asida jackals amakhak question chelaga leiba asi uramki masidagi nupa aduna leitum ama khullaga jackal aduda thongki masidagi jackal adu pyramid ki apikpa surung amagi manungda chenchin kirami masi ubada nupa asina yamna ngakna amadi yamna thajataba mongda jackal na chenchin kiba apikpa surung adugi manungda changlaga mafam aduda kari leibage haibadu yengingba forumki Marup mayam ngasi video sidi mamangda upload tawkiba pyramid ka mari lenaba video singi makha chatharakpa video matek amakhakni video asi lo fawba yengduna adomadongi mod kari lei haibadu comment section da phongdok piramu 1879 gi matam aduda nupa aduna changkiba pyramid ki apikpa surung adugi manungda mahakna yamna secret oiba chamber amakhak thengnaramki chamber asigi maikai mari gi phaklang asida maron mari khangdaba mayak amadi makhal makha kaya gi mayak kaya ama haklaga leramba si thengnaramki numit asidagini pyramid ki manungda secret chamber kaya ama leiri haibasi prithvi gi mafam da leiba afawa expert researcher kaya amana khanglakiba asi numit adudagi hauraga ngasi fawbada chamber sing asida akanba research tawduna laklibani mamangda upload tawkiba pyramid ki video da sahi lising mari ga chonga helaba pyramid asibu matamadugi miyoi singna mataw karamna saramgani haibagi oithokpa yaba mawong kaya ama panjakhrabani masigi matung tarakpa oina researcher expert singna thijaliba asi apikpa surung asigi manungda changlaga king chamber asida mataw karamna one piece granite na saba achawa posak asi mataw karamna leiramlibano haiba asini the great pyramid of giza Hairiba pyramid asina khwaidagi chawba pyramid amani pyramid asidagi ngasi fawbada secret chamber anikak discover toba ngamki ahanba asina king chamber aduga anisuba asina queen chamber kowi ihan hanboina research team asina king chamber gi apikpa surung asigi manungda changlaga yengluba matamda king chamber asi yamna thajadaba makhoina expect tawrudaba mongda leramki chamber asigi manungda chahi lising mari ga chonga helaba granite na saba asigumba tenki manba mong asi leram researcher amadi expert singbu ngakhaliba asi chamber asigi manungda granite na saba tenki manba mong asi leramba khaki nate makhoina ngakliba thajadriba asidi mataw karamna king chamber gi apikpa surung mi fawba fajana changba chandaba jaga asida mataw karamna one piece granite asi pusilaga saramlibano haiba asini expert singna chahi kaya matam kaya research tawraba matungda result amakha puraklami madudi matam adugi miyoi singna king chamber asi hana saraba matung mafam aduda saba hakpa khotpa loina loiraba matungda chamber asigi maikai khudimak sil tawsillaga supnadagi apikpa surung asi khaklamba oirangani hairi ngasi dagina chahi lising mari ga chonga gi mamangda leiramba karamba miyoi singna karigi damakta asuk chawba pyramid sabagi challenge asibu makhoina accept tawramlibano wahang asi dagini pyramid ka mari leinaba theory kaya ama thorakliba asisu miyoi khara amana hairi madudi pyramid sing asibu sariba worker sing asi Egyptian oiramoi matamaduda makhoigi ningthau singna farakpa prisoner sing adubu pyramid sabagi achawa nung sing asibu thugai achawa nung sing asibu pyramid ki maton tana singkhathanduna pyramid sabada sijanarangani hairi aduga miyoi khara amanadi asumna su hainari ngasi dagina chahi lising mari mangagi mamangda prithvi asida alien laklaga pyramid sing asibu saramlaga chatkiba oiramgani hairi adubu scientist expert singnadi hairiba theory sing asi thajaramkide maram asina makhoina chahi kaya matam kaya changna research tawbadagi yamna thajaba yaba evidence amakhak phanglamki madudi researcher expert kayana mafam asida research tawda phangkhiba saru sing aduda saru teklaga medical treatment tawkibagi amadi surgery tawkibagi khudam changdam khara uba phangi maram asina matam aduda pyramid pu sakiba miyoi sing adu slave amata oiramloi makhoi loinamak Egyptian oiramgani maramdi thainagi matamdadi slave sing asi sa san gi type ta yamna tathi taoina tawbiba asi ana yawra fawbada hanna fawba yengnaramde adubu Egypt gi fangliba saru sayang sing asina takli madudi pyramid asi saringai matamda asok apan yawrapa worker sing asi ningthina medical treatment toramba yai haibasini masida sunatana saru sing asibu artist singna amukhanna reconstruct tawduna pyramid pu saramliba miyoi sing adugi masak mawong sing adubu khangthoknaba honaki hojiki matamda achoba building achoba project amabu complete oinaba honabada yamdrabada chahi 5-6 ti changi adusu achoba machine crane kaya ama sijanaduna saribani adubu ngasi dagina chahi lising mari mangagi mamangda leiramba miyoi sing aduna mataw karamna amadi karigi damakta pyramid sing asibu saramlibono haiba asi researcher amadi expert singbu chamamna liba wahang amani
एक्सपर्टसिंगी मतुंग इनदी असुक चावबा साबदा इम्पॉसिबल ओइबा पिरामिड असि सुबनतकी ममी खक थमनबा साखिबदी ओइरमलोय 23 लाख की लाइमस्टोन बु पेखटलगा सारिबा पिरामिड अमदी मसिगी मनुंगदा लेरिबा चेंबर सिंग असिगी मतुंग इनदी पिरामिड असि साबगी अचौबा मरम अमदी लेबम सोइदना थोई इजिप्शियन सिंगी वाखल्लोंददी अखोई मियोइबा सिंग असि सिरबा मतुंगदसु अखोईगी अतोप्पा पुंसी महिंग अमा हिंगी हाइना थाजनै मरम असिननी मखोइना मी अमा फुंबा मतमदा मी अदुना हिंगबदा चंगदबा पोचै पुंबा लोइनमक हापसिलिबा असि पिरामिड असिबु सारंबगी मरम असि मसी ओइगद्रा नत्रगना अतोप्पा मरम अमा लैरिबरा हाइबदुदी मसी फावबदा एविडेंस अमता पुथोकपा ngamdri गिजादा लेरिबा पिरामिड सिंग असिगी एरियल फोटोग्राफ असि उबा मतमदा मसिदा रिसर्च तौरिबा एक्सपर्ट सिंग असिबु हानदगी अंगकपा चममनबा अमा मुक हापसिलक्लमी मरमदी मसिदा सारमलिबा पिरामिड अहुम असि एंगल अमतदा एलाइन ओइदे मतमदुगी मियोइ सिंगना साबदा इम्पॉसिबल ओइबा पिरामिड असिबु मेचिन क्रेंग अमता याउदना 23 लाख लाइमस्टोन असिबु लोनखतुना सारंबा मसिदा सुनतना अकन अकनबा ग्रेनाइट कया अमसु ग्राइंडर अमता याउदना लेवल चप मानना कक्लमलिबनी हाइदिबा इम्पॉसिबल ओइबा थबक मयाम असिना लोइनमक कंप्लीट ओइना तौरमलगा करिगिदमक्ता पिरामिड अहुम असिबु एलाइन ओइना सारमद्रिबनो हाइबदी पिरामिड अहुम असि एंगल अमतदा पोजिशन मानदे अहानबददी एक्सपर्ट सिंग असिना मसी कोइंसिडेंस ओइरंबा याय हाइना खनरमकी अदुबु रॉबर्ट वोवल हारिबा एक्सपर्ट असिना कोड अमखक पुथोरक्लमी मदुदी मसी कोइंसिडेंस नते मतम अदुगी मियोइ सिंग अदुना मसिबु हाना फजना प्री प्लान तौरगा सारंबनी मतम अदुददी स्टार थवान मिचाक सिंग असिबु याम लूना खनरमी मरम असिना मखोइना ओरियंस बेलगी थवान मिचाक अहुम असिगी पोजिशन असि येंगलगा साबो ओइरंगनी हाइरी 1980 की मतमदा एक्सपर्ट सिंग असिना द ग्रेट पिरामिड ऑफ गिजागी एक्सरे स्कैनिंग चथबा मतमदा पिरामिड असिगी मनुंगदा किंग चेंबर अमदी क्वीन चेंबर अनि असि नतबा अतोबा चेंबर अमा लई हाइबसी खंगलमखी डॉक्टर जाही हवासना फोंदोरपगी मतुंगिना हाइरिबा सेक्रेट चेंबर असिगी मनुंगदा पिरामिड की अरोनबा रास कया अमसु लेरंबा याय मफम असिदा चही कया रिसर्च तौदुना चथरगलबा मतुंग 1993 दा कैमेरा यावबा रोबोट अमा रेडी तौदुना मसिगी अपिपा सुरुंग असिगी मनुंगदा थाजिनखी रोबोट असिना सुरुंग असिगी मनुंगदा 200 फीट चंगसिलबा मतुंगदा सुरुंग असि नुंग अमना थिंजिनदुना लेरंबा थेंगरकी नुंग असिदा कॉपरना साबा हैंडल अनि खक्सु पालमी अदुबु रिसर्चर सिंग असिना नुंग असिना खंजलिबसी करिगिनो नुंग असिगी मनिंगदा करी लेरंबा याय हाइबसी खंगदोकनबा ड्रिल यावबा रोबोट अमा अमुक रेडी तौरंखी 2001 की मतमदा अमुक हन्ना ड्रिल यावबा रोबोट असिना अपिकपा सुरुंग असिगी मनुंगदा चंगलगा ngasagi thingduna leramba nung adubu hutkairamki aduga apikpa makhul aduda spy camera thajinduna yengba matamdadi surung asi atopa nung amana amuk thingduna leramki adubu mafam aduda camera asi leiraga yengba matamdadi makha thangba leimai asida angangba machuna mayek khara iduna leramba asi urakhibani masi ngasi dagina chahi lising mari mangagi mamangda surung asibu sil tawba matamda iramba soidana oiramgani इरमलिबा मयक असि एक्सपर्ट सिंगना खंगबा मयक नते अदुबु एक्सपर्ट सिंगना थाजरिबा वाफम अमदि नुंग असिगी मतुंगदा चही लिसिंग लिसिंग की ममांगदगी लेरक्लबा अरोनबा चेंबर अमा लेरमगनी हाइना थाजनरी अदुबु मतंगी मतुंगिना अनो अनोबा टेक्नोलॉजी सिजनदुना सेक्रेट चेंबर असिगी मरमदसु नोंगमदि सोयदना खंगलखिनी हाइबसि मखोइगी थाजबनी मसिदा मरुप मयामगी करी मोड ले हाइबदु कमेंट सेक्शन दा कमेंट तौबिरमु मरुप मयाम ngasiगी वीडियो असि मतंग असिदा लोइसिलगे मयामगी दिमक्ता अनोबा वीडियो अमा अमुक पुदुना लाक्चगे।